Mayambu ahanba maktada kanglele pungori channel gi makedagi bisok khoirakpamna taram noksari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomadom na like amadi subscribe share to biro mahaduna jari subscribe to matamda bell icon su on to biro mathangi wari thaglapa matamda adomadom gi phone da phangna bagi damakta adu de wari se hongna ba tawsaraki thaudo sing asidagina sahi khara muki mamangi wari ma khakni matam maduda aikhu gi pupu gi sorat asi loikiba ikui kuidringai matamda thokiba thaudo ma khakni aikhu ima gi mapa masina moirang adom thangba saruktani Nongmadi aikhoigi ibaido thabak khalakle haidana yamna sukimatik harawa haibadoi rami thabak khalakli basi central gi thabakni aduna ibaina phone toraktuna ngonda sunai rakhi isen hayang ado ai thabak khalakpagi saising sana gadaba khara lei nenega mamoga dusu hapetang lakpa yaroidra ibai lakpa budi ai haibabu hayang do babado atopa lamda luhong kai hongbada sakadaba amalei aduna gari asobada sakadaba Imaso sakadabani yum sida lehawgadori basi boboka iga isigani adudi farak yamna tareni ko adu oiragana nang hak sathorakero yabudi yai haibabu ibai ado ayukta tawgadra nungthilda oina tawgadra numidangda oina tawgadaba mali nang hak namanaba amaga lakpa yakadro ibai farak onthongna takreda lakpudi yamna lakninge haibabu ibai lakminagadaba imanaba singado magi thabak loin hekta sanakre adu oiragana nangi gari masaduda ngihaktang laklaga adum hangesu halodana ibai gi wafam kaya singa sidai sui sasi yaningum tawrakle matam yamna kuirakle imagi mapamda satabasi aisu ibai da hoi mawong yang lakya haidana phone adu thamnari asum tawdana numidang wairam gi walking salurapa matung daisi imanaba amaga lakminare imanaba duda aina sumna hai Bhai, nang hayang thabak sinbro. Bhai hayang si ay thabak karalay. Kaidawragi nang bo. Kaso tudok pa hayningai laiteda. Imagi mapamdo. Aduda ay ko ibay do thabak kalaklaba. Ada sak amtang samina siya haidana ay siya kaurai. Samina nangay do kanagumba amatalayte. Nanggang ihak samina ros sira na haigitaw ba ni. As tawdok si iba ni gasab hek manayda. Ay so hayang to. Imagi mapamgi itay mado. Makiluhong ba malay. Haying dong antana lawa haidana hairai farak tagadaba mali bhai natrabadi pulap saminaba yabani aduna khoi mamagidi yamna lapa taine lapudi lape haying do ima hoigisu lohongba sakadaba ama leiba ada ithanta kakta sakadaba oi ai sumawong yang lakedi haidoki aduda sapudi yamna saningi ithanta kakta sapadu nungaite tawbani gari masa leiribabu karino ngihaktang phalong salurotana aduda Nungdangi matam ni na idhanta halakpado nungaite tawbani hera bhai nangsi onthokno nupa man khitreda kaso thudokpa amata tawdabani imana baduna hairaklibo wafam kaya sing adu daina lai gitingi oiraboi khaludana asum naiki lai gitingi di kaya thudona buki rude hojiki matam asi matam di yamna phai ada media mata phatabasida aisu lambi sapase kitang di nungaite sese mina gari khamo hairaklabasu Karigumba mata khamdana dum thorao kasu thudokpa mata tawrosi nangna busatning labadi imana badugi wafam kaya sing aduda aina hoi haidana yari imana ba Stephen na sumna hairakhe muk makhata na adu tondon nakhoi na bai dubu kari thabakno mapalamda engineer khalle habra karino adugi lao haidana aise kaurakpani saksamina tabasu kuire haidana aise kaurakpani bhai adudi Tolopti yamna sauna sarani ne khangdida bhai tolopu kaya sagadoribano sumna wari watai sana na imana ba Stephen ga igasi yumda halakle numidang wairam gi matamni ai ni ima da sumna hai ima haying do luhong basu sakadaba lei ima hoisu baba su pulap sakadaba lei ibai do haying do saksarama pulap samina si thabak khala I haidana ai ngonda hairai adu kamai tawbano napa ga igadi luhong ba sakadore nang ngehak salura kya haibro nase suyum ko hegodori bani nabok se mathanta thamaubodo madu sunungaiti hoima ai thanto ira basu salura ge aduda
halakpagi lambi ase kamain tauba halakpagi dudi nangsu hoi taubagi budi lambi sigi hairagadi sati chalhaningde toke to oda as ima laigi tingi wari di ai di kaya thodokna mawa laude ado mi phatabasini afare salaga yemurage ima so hoi haidani yarakle ima na hoi hairaklaba kandu da isi wakhalda kari kumba amata khanba tawdana hayeng asi satlage haidana sabyungna khalakle nonga laklaba matam asida isi ayuki matamni aigi gari ado sengdoklami baba su lohong basakadawani na mahaki gari ado sengdokle aina baba da sumna hai baba horen se kaya thiang namam na halakadoribano thinba yawgadoribani na khara thenglakadaba mali kaidawrage ibai to baba ge ima ga pulap lakmi nau haidana hairakpani ada baba su matamado khara ngan halaklagadi pulap sapminarusiana haige tawbani ai ga namagadi yararoi nang na thanta sakya haibra lambida nang pharak taba nang nuai taba khara leibro baba do gidi ke su thudokpa mata leiteda baba hoina saloi hairagadi phari ai thanta oina salurage satpudi chatlu ado khara section sajana chatlu mi phataba yamna marang kaina leibani ko hoi baba som tawdana isi nungthil gi matam yoksilakle baba ga ima ga suluhong phamda dum sakre ai su numidang wairam gi matam aduda isi ta salake haidana isi lakle somna tawdana isi atam laklaba kanduda ai gi wakhalda kari gumba amata phawba tawdana ai si numidang wairam gi matam aduda lakle ima ki mapa madu yoraba kanduda ibaina se taram na okle aduga ibaina sum nairakhi imana bakhara sulakadabani lao nang laga sase pulap seminage haidana ai imungda thanamlabani adu ibai kari sano oksaga nganugani tongan thonggadabani oksa daba imana basu yawi adunani oh lao adudi semna ba tawru rasi ibai kai ga pulap seminari wari watai su sanari ai ni ibai da sumna hai ibai thabak su phanglabani na nupi su thiba yare kadaidaginoda yum kai singa se phajana semjingkhigi thabak tawre haidana nupi phangani habadudi sen aigi wakhalda madu yamna langani hoi aina pamba nupi dubudi haibada yani aduda pamba nupi do phangdragadi kari di upai le ibai gi wata singa sidaina sumna khummi as ibai gi wata sidi nupi ka kaya phanggadaba mande phangida soidana phangida ikui kuira roida asi haidana ibai ka igado wari watai sana duna sa singa do semlami asum tawraba matungda numidang yoksilakle sa singa do thongna bani haidana tawrakle ibai gi mamana ba mari manga khara sulakle makhoi sulaklaba matungda wari watai singa do sana duna makhoi mayamasi yamna nungaina punba haibado irami mamhal su thabak halaklaba kanduda sum nairai ibunga kayam kuire mamhan ai kitang di kuirakle ado namaga napagadi lakpo ude makhoi laroi herakpro mamhan baba ga imaga do luhongba ama laikai da lei haidana baba gi gari do moina reserve waibani aduna thinbusu pulap sakani haidana sakre isi ka pulap lakminna ge hairabasu ibok mathanta lebado nungaiti haidana lehore aisu horen kharangan na hankhige aisu mamhanda dumna hairaba kanduda mamana su phare haidana hairakhi asum tawdana thongliba thakliba mayam singadu loisilakle adumna loisilaklaba kanduda aigi wakhalda sumna khalai matama se khara thengna halabadi aisi pharak yana tarak patai kharangan hankhige asum tawdana aisi wakhalda khanna sa ising sabaga karika lakliba mamana basing ibaigi mamana ba kaya sing adu su yu thakpaga khotpaga pulap loisimba matamda pung mapan makhai muk tasilakle mapana do tarak laba kanduda ina wakhalda sumna khali is sak asi su sabaga khotpaga matam asi zat laung hekta hoki onthokpagi matawnida adamna hairak laba kanduda ibai naingonda don nangbu hanba thengmoidro ibai matam asi asilaklabani nge haktang leiragadi aisu halagi gari thaugadoribase speed yamna yangna thokiba tari ihe numidangi matamni tumikang yamna kanbani yamna yangna su thauganu hoi bai adubudi ai yana batawrage asum tawdana isi halam dagi matam maduda mamhanga ine kada isu halage haidan haidami ibaina su hallo haidan hairakle mamhana di ahing lekro matam asi yamna sadre haidan haijarami adubaina yadaba maramna halage haidan isi hanna batawrakle
Asum tawdana isu gari adu thawdokpa horaklaba kandudagi sada karigumba kharadi chinglabadi phawraklami adubu kaya thoidokna isada khanba tawdana isi gari adu adam thawduna lakle as lambi asi sangdi sangkreda ithanta hangadoribasi ngasai makhadi sa se kaya thoidokna bu khanbu khaludabani adubu hojikti gari ase thawraga laklabasida isada karigumba kharadi aisi khanba horakle aisu makhata na karido isada karigumba ama khana khana karido yamna khana thawdabida aise khara sang amada thawrami matam madu su thengsilak labadu da isi lambi sorokado maduda kana gumba amata su satna bu uramdi madugi su mathakda karido su kana gumba amata sattaba ubaduda aisu wakhalda sumna khalai kana gumba amata su satte imphal manungda oirabadi gari se khara kungna thawgadabani adubu yadi phare adum salagi kananabu kadawruduino nupanabu asi hairaga gari ase adum tapna tapna thawraga lakli gari do suma sum thawraklabana isi sunu sifa yoksilakli madugi jagadi yorakpa kandu daigi sada gari gumba khara so mokhalakli phubala da leiriba makhoigi hainabi jaga ama leibado madugi jaga do hek yoraklaba kandu daigi sase kanoma didum tawdi tawrakadaba mali phare sugumba wakhal se khandabana pharida adam thawragi adam thawduna lakli aisu wakhalda karigumba amata singnaba tawda haibaga tawbaga gari adu thawna phuba lagi khamba thabi yungliba murti leiriba maike somda isi yawrakli maike domde yawraklaba kandu daigi sasi karigumba ama itaw tawba horakli mamang thangba sarok khara sakhatlaga aiki gari gi headlight tuna khara aisi khara lapna uba horakli nupi amaga angang masa amaga khut khatuna kari khamo haibagi mata gumna nupi haladuna tawribado ai surakli nupi aduna setliba phidasu kaya mayak singna ubadi oide ai si gari do para thawjalaba matungda wakhalda kari gumba mata khanba tawda wakhalda su yamna isam samna sumna khalli asu thenglaba mata masida mama masa ada gari khamlibase kadai tana sakadoribano ai ki gari asidadi makhoi ani tongbadi khara pharak tagadaba mali kamaina tawgane sidi phare ai khara sangsilaga hanglagi asum tawdana isi nupi duki mana wadu da sangsinduna hangi angang adu di singthak thangba mai ke sumda mamai dong khali karigumba amata lai thorakti ai su nupi duki mana wadu da thausilaba matungda nupi du da hangi itaima kaugadra isi kaugadra kadai tana sakadabano aina adumna hanglibado nupi du di karigumba amata khumlakti ai su wakhalda karigumba khara di khalaktuna kainuni mina ngangiba kauriba singsi amata hek taadabra tadi tabam thokpanida yamna panglap lapna banate aitema isi kaugadra kadai tana yogadabano nupi du suwa maset amata ngangdi khutombi khaktam thilai mahakna thilibado ningthau khong tana thilakpani adudi kakhat piro itema ai thinjaram lagi asi haina nupi du su karigumba amata ngang batawdana aigi kari mathakta kakhalakle isada hainadaba kharadi phawi adubu kaya thoidona igi sada khalubadi tawruda ai sikari do adam thawraga lakle makhata na kari do thawna lakpa kanduda aigi sada sumna khalai tungta tongliba se karino wa so matangang bo uti mira karino sibo ai su tanja sida kari se he khamdo uraga mateng paning libani haitan he tawthori ai tema kadai tane yogadabano nupi du su kari gumba amata khumlakta mahak su tumina dumak tongi ngau bra karino masigi nupi ase asumna khanduna mate khara thoraklaba kanduda aigi kari se khangyang lakle aigi kari do yanglaklaba matam maduda ise tunglai thokto ninglubada nupi do mata lairamdre nupi do bhakti lairadan angang du so mata lairamdi ai si kari do hapet khamduna yingi kaino haujiwada tonglamba nupi dubu tunglai tholaga hek yenglubada kari gumba mata su lairamde kadai da tahorabano mafam ase hana mamang thakta gyagi wakhalda karigumba amata khanba tawda adum lan tholansin tawbani tawbadabu masigi mafam jaga ase laigi tingi ama lai haibadi aidi khangde asum tawdana isi tunglai thoktoni yengluba matam maduda mama masani do aigi tung thangba saruk asida khara lapna leplibado ai somu utho ure adu uraklaba kandu daigi sase khampre khangduna karino haidana wakhalda khalakli haujiwaida kari tonglamba mama masani do natra mani aduga karino
Masi midi sungoi oiraroi lai soidana oiba yai as kamai tawni asidi asi haraga isi gari do para ka khatuna gari se thauge haidan hek tawrak laba kanduda mama masani do mamang thangba sarukta mu satlaga leibai norami matau kaya sing adudai gi sasi kibun yaraktre as isada sumai asengba mata pairak kamai tawni asidi ai phari gari se khara yangkhatlaga ai thauduna satlage madu natragadi ai upai legataba mande gari du start horaba matungda se khara yangna thawi adumna yangna thaurak kanduda mamang thangba sarukta satlamba sing ado mafam arang khangdana mangkhre gari adu yangna thaurakle haibagi wani gari du itap tapna chenbagumna wakhal da khalai gari si yamna yangna thauribani adubu itap tapna selibase karino aphare ai gari ase aroi bi lekhatuna ai thauna batawrage gari do ai su aroi bi lekhatuna thaurakle mafam jaga do lanthorak laba kandu dai gi sasi khara sapharakle asum tawdana khara saphare haidana se parap thaurak laba kandu da ningtha khong adu su yaurakle aduga ningtha khong yaurak laba kan sidai gi wakhal da ma mukhalakle Bisnupur gi uwa hoba mayam singado madula laga sakadori basi ai di on thokna tankreda hoida nupa masani dum satlage kanana kadau kadori bano ado hausik thengna rakhiba pumnamak sing aduga hairagadi ai gi sase khara ki thikirom di tawida asum tawdana se wakhalda kina gari do khara kantakna thaurakle tawada boy su ni sapu sama ta sada banina wakhalda surup masai masing laga sakada badusu ni sa sama ta sada banina surup su sing laga sapadu yadri aduna khutta sumaya sengba mata pairaktre pung ado ina kaya tarage haidana yengi pung ado ngasai makai aina gari khamlubaga khotpaga khara sutapna thaurakpaga pung ado aina yengluba kanduda tara khara helaga leirami ai adum thauragida makha tana panthadabida adum thaurage asumna gari do makha tana thaurakle Bisnupur yoram dagi upareng hoba jaga do madu mafam adu yausilakle madu yauraklaba kan sidai gi sado nungsit akanba mana phurakle ai ki sado gari khangkham khamlaba matungda wakhalda sumna khalle I nungsi se maram ama sitlaga sakriba male kainoda as onthopagi matawni asi haidana gari ado start amu hauduna si thauge haidana tawi tawadabu gari do start hoba mu yakhidre tanja sida nungsit asaba mai gi sada yairakle nungsit asaba do yaraklabado ai gi sase kari kumba khara phaurakle mamang takta su sumaina tawkhidre nungsit asaba do yaraklaba kando ai gi tu asi yana sunglakle is tu asi onthokna sungkhreda kadom dagi silakle ba nungsit asaba no ai mafam jaga sida karino isasi su kainom itau tawi gari start se khara thuna hauraga ai thawpura yabare yenglage gari start ado hauraga se thawba yabare yengya haidana yamna kan tawrami adubu yaba kauba laite adumna gari start ado hauna tawringai tanza duda kara masu yamna yangna thawraga sakhirami adumna tawringai tanza duda mamang thangba saruk aduda mi mari manga sangduna murum solaga salibado su makhol tarakle makhol ado tarakpada gi sase tarang malang amada satuna wakhalda kari kumba amata khanba tawdana isase asumna khalai mamang thangba sida makhoi kanagumba khara saliba male phare makhoi gi manak tamna ai gari asi parap insilage haina gari asi ai su parap insili tawbada bu saliba mitam kaya sing adudi makhoi gi masado aina sumnak sinduna sapa kanduda makhoi su khara lapthok sakhi aina adum naksili matik makhoi su khara adum lapthoi karino tori basibo ai su gari do makhoi gi manak tamna naksili adubu yade aina naksin ba khuding gi makhoi de adum lapthok tuna sakhirami matau kaya sing adudai gi sase kiba ama phaurakle kaino tawriba mo matau sing ase kaino mitau tawida as onthopagi matawni da thabal gi mangala du sosu ki matik yamna phajai aina makhoi gi manakta sangsing gi haidana hek tawba tansa duda makhoi di mathong maram khangdana mangkhirami haish hausi waida leirambadubu kadai dana sakre ngasigi numit asi karino ai gyamyanga ama hek tadida ai khara thuna sanaba tawrake gari gi start asi si hawa haiba yade gari gi start da hawa haiba yabare yengya haidana ise tawrami adubu daw yaba haigadra gari gi start asi hawa di yarakle
ꯑꯗꯨꯕꯨ ꯈꯔ ꯇꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯛꯏ꯫ ꯑꯁ ꯇꯥꯟꯖꯥꯁꯤꯗ ꯊꯧꯗ꯭ꯔꯒꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ, ꯊꯧꯔꯒꯦꯗ꯫ ꯊꯧꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯂꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯑꯩꯁꯨ ꯎꯊꯣꯛꯂꯨꯔꯦ꯫ ꯃꯗꯨ ꯎꯕ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯕ ꯀꯥꯟꯗꯨꯗ ꯏꯁꯥꯁꯦ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯑꯩꯁꯦ ꯄꯔꯞ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯒꯥꯔꯤ ꯑꯁꯤ ꯑꯗꯨꯝ ꯄꯟꯊꯗꯕꯤꯗ ꯑꯩꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯇꯨꯅ ꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯨꯝꯗ ꯌꯧꯔꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠ ꯏꯃꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯇꯧꯗ ꯑꯩꯒꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯏꯁꯥꯁꯤ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯈꯪꯂꯝꯃꯤ꯫ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯝꯂꯦ꯫ ꯑꯩꯅ ꯌꯧꯔꯛꯂꯕ ꯀꯥꯟꯗꯨꯗ ꯄꯨꯡ ꯑꯗꯨ 11 ꯇꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯃꯩ ꯊꯥꯗꯨꯅ ꯑꯣꯛꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯝꯅ ꯑꯣꯛꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯀꯤꯕꯗꯤ ꯈꯔ ꯐꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯒꯤ ꯃꯐꯝ ꯑꯅꯤꯗꯣ ꯈꯔ ꯑꯗꯨꯝ ꯇꯧꯗꯤ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛ ꯅꯈꯣꯏ ꯁꯪꯒꯗ꯭ꯔꯥ? ꯁꯪꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒ ꯑꯩꯒ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯗꯨꯅ ꯃꯐꯝ ꯖꯒꯥꯗꯨꯗ ꯆꯦꯡ ꯂꯩ ꯍꯩ ꯈꯔ ꯊꯥꯗꯣꯛꯂꯨꯁꯤ꯫ ꯃꯥꯃꯥ, ꯍꯣꯏ ꯊꯥꯗꯣꯛꯎꯁꯤ ꯌꯥꯏꯌꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯣꯏꯔꯤꯕ ꯃꯥꯃꯗꯨꯒ ꯑꯩꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯗꯨꯅ ꯆꯦꯡ ꯂꯩ ꯍꯩ ꯈꯔ ꯊꯥꯗꯣꯛꯂꯦ꯫ ꯃꯐꯝ ꯖꯒꯥꯗꯨ ꯌꯧꯔꯛꯂꯕ ꯀꯥꯟꯗꯨꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯔ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯃꯅ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯣꯏꯅ ꯍꯦꯛꯇ ꯐꯔꯝꯃꯤ꯫ ꯃꯐꯝ ꯑꯅꯤꯗꯨꯗ ꯆꯦꯡ ꯂꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯦ꯫ ꯃꯥꯃꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯐꯨꯕꯥꯂꯥꯒꯤ ꯖꯒꯥ ꯑꯁꯤꯃꯗꯤ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯄꯅꯤ꯫ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯁꯨ ꯈꯔ ꯊꯣꯛꯀꯟꯕꯅꯤ꯫ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯌꯦꯡꯉꯒ ꯅꯈꯣꯏ ꯆꯠꯂꯨꯀꯣ꯫ ꯃꯊꯦꯡ ꯆꯠꯄ ꯃꯇꯝꯗ ꯃꯩ ꯑꯁꯦꯡꯕ ꯑꯃꯗꯤ ꯄꯥꯏꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯂꯥꯛꯑꯣ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯇꯧꯔꯔꯣꯏꯗ꯫ ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯈꯤꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯨꯗ ꯀꯔꯤꯅꯣ ꯑꯩꯅ ꯏꯕꯥꯏ ꯍꯣꯏꯗ ꯍꯪꯕ ꯃꯇꯝꯗ ꯊꯥꯏꯅꯉꯩꯗꯒꯤ ꯍꯧꯔꯒ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯨ ꯍꯥꯏꯗꯅ ꯏꯕꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯩꯁꯨ ꯏꯕꯥꯏꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯇꯝꯂꯦ꯫ ꯃꯗꯨꯗ ꯏꯕꯥꯏꯅ, ꯏꯁ, ꯑꯍꯤꯡ ꯂꯦꯛꯂꯒ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯃꯌꯥꯗꯦꯗꯣ꯫ ꯏꯕꯥꯏ, ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯣ ꯑꯩ ꯍꯥꯟꯅꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯕ ꯇꯧꯗꯦ꯫ ꯑꯗꯨꯅ ꯏꯊꯟꯇ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯧꯔꯨꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ꯫ ꯐꯔꯦ ꯏꯕꯥꯏ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯗꯨꯁꯨ ꯆꯠꯄ ꯃꯇꯝꯗ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯨꯅꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯔ ꯆꯪꯗꯅꯕꯅꯤ ꯍꯥꯏꯗꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯑꯀꯤ ꯇꯨꯖꯨꯡꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫